Hello everyone, Mayambu Manipur Dialogue to Taram Luxury Masika Kunducheri Manipur Dialogue Nasi Akana Pudun Luxury topic is the Kanana Manipur Dialogue online studio, the next in Rivasing Taram Luxury Masika Kunducheri, Ahmad Taram Luxury Masika Kunducheri, Loitongbam Sotinkumar, Secretary Communist Party of India Manipur State Council, Egoi Kakasotinbo Taram Luxury. Anisubada Taram Nokchaki Masika Kunducheri, Loitongbam Tilotama, General Secretary, Organization Manipur Pradesh Congress Committee, Egoi Tilotama Masu Taram Nokcheri, Kai Kunducheri. And last but not the least, Dr. Naorem Sanatomba, Assistant Professor, Manipuri Department, Manipur University, Egoi Sanatomba Masu Taram Nokcheri, Kai Kunducheri. Thank you very much for joining us and welcome to Manipur Dialogue of Mami TV. Ngasi ko inay ko Manipur Dialogue ta pudun lakshya ko topic ase paring nai na Mami TV na Manipur Dialogue ta taraga ni chui chuba Manipur Legislative Assembly election ase kamari de jana sandotuna lakshya ba battle for Manipur gi ano web episode ma de ngasi pudun lakshya ba je hoji pangthok dur ba mikhala ase kamari de jana ano political development mayam ama lakpa high political development mayam adu gi manungda yamna significant oiba Singthani political development amadi eko yingarang se pre-poll alliance amakak Manipur da opposition party singi oiba unity ama sagalakna pre-poll alliance amakak lakpagi mami tare masi mag eko gi apunba party taru maroina Congress Party, Communist Party of India, Marxist, RSP, Janata Dal Secular, All India Forward Bloc, apunba party taru asigi oiba pre-poll alliance amakak ngarang si laki basini high pre-poll alliance asigi matangda khanalab gidam asig Manipur Dialogue ki topic is simja bani so Congress Left Front Alliance high topic asini ahan baze ai iche matelo to madage hojage iche da lakchaning baze hoji Manipur gi pre-poll alliance ama maroin opposition party singi Democratic and Left Alliance amala pa hoji makili wina di amingsi pidri ado high alliance sigi winning prospects kamaina leibi ichema eto ichege voice audible hoijate voice unto me okay now winning perception di akoi maximum leibagi ni masi akoi na ngasi alliance pulai se maram di kai no haraga like minded groups hojiki Lairiba situation sigi cara mariba adagi democracy bu respect like daba sugum system si pam daba group India bu matabuno magta moigi interest ngakta na like daba aduga India gi freedom bu yam respect tau daba equality da yam na thajaba adugum laba khoigi right CONG-LEFT kangu singa yam progressive hoina akoi handak chatmin nage hana ku party na decide to jari si masi matam yamna chaba matang yamna chaba ngasi Manipur gi situation si dadi khwai i matang sarba matam ni haidana ai khanjai maram di kaino haraga ngasi lakadori election se eno je haijari duni hujik thengari ba situation si Manipur gi si akoi explain to ni ngai mong da leitre khoi gi bharat ki sangvidhan si totally ignore to reba Manipur da and not only in Manipur BJP rule government sinchi da tawri se Tony but have a toba, the constitution bu regard from the Ashugumba Mayam, the freedom of speech, Sigi strength like Taba. Shuma Mayam see leftist Kangu see we seriously Yazada Kangu ni then plus Congress a quick ideology in a stem to the Lajay Aduba Bharati independent heck hung for the Gina Hona India gi Labaks the Congress so the left Kangu so Magi destination and vision to khana bataraga su akoi principle in the respect of the citizen of India sidi loin iman manaba adugum laba ama understanding like minded ama laibana maram oidana ngasi akoi masigi alliance group si sembani aduna masi Manipur gi laimai dadi wakhan manaba singsina chungsan naraga yamna chauba akoi effective oiba political scenario ama handaki lakadar election sida uba phangani na khanjai Maram de kaigino haraga Congress already ground level the rooted oidana lairaba kangu ni
aduga hujiki left ki akhoi punjariba aduga akhoi hujiki pulliba dol sing Janata Dal S CPI CPIM RSP forward block mayam asi akhoi samna hairagadi akhoi di mass base ni akhoi party di aduga sina cadre base ni totally dedicated oiraba adugum laba group amani masana self dedication laidana party sida hen seriously committed oiraba mi ngaktani aduna mayam siga chumsan naraga lakmina ba haibisi handak election sida atoba mamang gi matam ga thena basin nama uba phangani hajana ya hanbasin khamsage okay iche so takpiri ngasagi left party side kada west oba party ni na makoi ki committed oba kada mayam am lai haiba kada sina vote bira gadi house ki winning prospects yam chaw lai habigi wafam ne iche tilo to manda laksani masina mayam na hangri bo wahang si congress party na tana haiba alliance de yawriba atoba party manga amadi house mla am phawbul laiti aduga lairiba film sida masina pre-poll alliance amoina as an alliance amoina gadbandana amoina meeting thamakanda handa ke election sida BJP amasung NDA gi alliance yawrba political party mayam ma amasi ki manung da hojik se NPP gi MLA lady then NPF ki MLA lady ne da manung da yawriba haiba political party mayam se fight to bamatam da kayam yam mating wi ge habasi adugi madam da Miraj masi akhoi strength khangaga mina section hanbagi wafam di oyan gumsi ko aduga kaino ni masidi tasengna na hairaga di yamna clear cut ta thambase adum ai hojiki lakanori ba future planning day haira roi mamangi plan mamangi example in thamjage mayamna huji mami country hai na khalli ba ko left group se hoja khoi na join hand tawraga chatmi nari bisi MLM bhau laite representative am chale ke Manipur ki lemai da congress chatmi naraga kari kana bano congress ta phangdoi se sine bosi khalli se ado ai samna mamangi hogi election sing che khoi khatang analysis taw se lok sabha election doi analysis taw se kakana na CPI CPM the left ki oina kakana na tula ga lek matam da lok sabha lek khiba matam da magna mamangi first term da ma marginally lehawani ado mazi kamai tawdana public base laite na haidori bunova mana kakana represent tawri basi jiki party sing sineba adagi shona kanda mo second voter mu yeng se harasu handaki BJP ki sakar ina laina BJP pre haidana ekoi gi lok sabha da khang mangam dedana ekoi dagi congress ki dol dagi yamna marginal oina kitang khak helaga ka khiba lok sabha ma 10,000 15,000 gaina ruling party na gi hen basi ka shunate ba in terms of lakh ge helaga mo man ga da adu yam chilaw na helaga congress ki dagi ka khiba adu ki sedak sida congress ka BJP ga neck to neck chatna ringai da ka kana rasi ma gi hajaba vote phangdana ma third dum lai ri le aduna masina tae madudi asigumba left ki cadre base group sigi leng daba mi mayama ma aduga basigi principal sipu pamjaba vote ki pibham leitaba adugumba mi oi mayama ma Manipur gi leimai da leiri haibase hauki ba election sina example ngatani masi public representative leiba kangu khaktana akhoi gi kano da mai pak pasi amorom da hairaga di mase amorom da laningai ni maram di gai gino hairaga kendra ma da mi manga le inare khalo 10,000 khak leire khalo mi se vote mayam di sakhaina raga 5,000 bhangbam kare suppose 3,000 bhangbam kare ngalaji adudi madi section of people sigi kano percentage wise is had minority ta dorim neba adugumba poni housing lai ribse aduna CPI CPM adagi atopa khoi ngasigi khoina punsin journal ba left ki group sigi achoba base aman lai haibase masigi standing example ne na how ki election na mani khak panjari se aduna masina handak lakadori elections dadi makoina matam du da moi masagi candidate like tabana maram moidana vote pibong khangda dana tholak tabusu yarong gani bot hada ba adudagi kanoni tholak pataraga su pibong khangda dana gyanmen ta dana akoi kamdok sige na khana khiba jaga su yarong gani adu handak ti pre-poll alliance clear cut state level ki issue na te komase khani um dagi naina ga state khaktung na decision lobo na te center dagi absolutely ahan mayam yana dana aduga link mayam se link up tawna dana from head to toe hai tare masi understanding laina raba matung da ne banga sige agreement alliance lai se aduna handaki alliance
front key representative India Manipur da udi haraga so achoba result amati lakani haina I thamjage mera. Okay, thank you so much. It's a Tilotama yam convincing over I mathang see Kaka Sotin Laxake Kaka. Housing alliance some of the Ure high alliance the Communist Party of India sit anida Mikal King Dept high visit Kaching Masung Kurai. Masina Aruibo Gedoribra CPI Games Leki when a Tadoka the river candidate Kam Amna the Tadoki Pandam Tami Aduga winning chance Masidi Kam Yamnali left you. Kakak sound okay on the way voiced. Yarabo. Yeah. Handaki Lakadori Taraga, Nitoi Suba State Assembly election see Yamna de Paku and Yam Aruba Yam Crucial about Odugalena, the Kogi, Baroki, Apunba, State Choba challenge of my life. Adulena Zik Hason Toriba BJP laying up Sina Baru and a Kogi constitution is similar Eba Loinana Yam undemocratic Oiba Kongtang Mayam Loropa Adulena Zik a Kogi Baro Seda for Hindu Rastrama same Renabagi Tangaiba Kongtang Adu education policy da Yam communal be shoe Mayam Pusla and Doropa Aduga. Ekoi lepak sida ekoi monopoly kelising da neo-liberal economic policy makada privatization globalization sina singba kaya singsi yam yang na ko khlai betan ja swaida ekoi communist party ki mai kai dagi baru oina ekoi bharat apun bas sida mathang state kharagi pai pangthokiba election kaya da Maru in a quina low firep. Defeat BJP not about Langakama, because Harot the Lahana Honaba, Spider, because Yamaruiva, because Partina, Amadi Lepki doors in now. Amadi could put some military Congress in my case. Was it because I'm seriously discussing Torokanda and the key become military in another. Was it Miraj Hibiriba, quite Lepki? Candidate Amoina, Left Party singing, upon the Mirapoina, high tare. The Kogi, Semi Bab, the Kogi Alliance, Si Manunda, Kendra Mada, Koi Party say, the Koi Yanaraga, Kurai the Tagale. Particularly Coxing the Na, Coxing constituency da, Congress ki candidate Shahan, Lokki, the Koina. Baruina, a friendly contest over a CPI. Get the machine of target part that the target of other Zik Tagali Visna, Loira Bra. But the Makata of Taki Doribra Highway Wang say the kind of Paugeris. Baruina Quay Alliance, same of Vanina. Alliance, the Punmin River Dolce. Basiki candidate Punamaxia, a Quay Baruina, the Quay Alliance, Sigi candidate ni Hibester. Madugi me Makada and the Kiposit and the Dori. Loina now. Maru in a Kendra, a state sea manunda. A Tongan by organization Tamantina. I don't put Tongan, but Kendra Kuntraga Mapanda. A Adumba, a party based labor. I mean the mass fencing labor. Adugalena party si Amintina in Dept. Adugalena koi Kendra Kayamada, a deciding factor way. A BJP Nataba candidate Ama, a alliance Manunda, Madukanana, Madu, my Panabuhana Badai, Chapchana, a Chover Karalobu. Adumba, a party CPI party. So I the Kanani Irish. Maru in a party CPI candidate Mayamalay. Not a quite a lip care Mayamalay. Put a book to a coin of Panglo, the Losalaga, not a candidate Mayama Maru in a quite the Maru in the coin of my team of PCI.
yam sengna BJP nataba adugumba party madu mai pahanabagi lawre be phireps swaida ekoina panglep the lepselaga ekoina mai thiba pining yum madu gi khudong chaw phangidra haina khanbase masi masu kwai number 1 factor kaka aduna yam serious ya koi khandabi yati aduna ekoi manipur khakta gi natti ngasi ni yam ek sengba koi gi bharot mapum sigi oina mathak mathang hokkiba tha khar gi mamangda bharot ta election state manga gi tawkhre bihar yawn tawgiba election then tha khar gi mamangda muka tamil nadu yawna state manga gi election taw si maru oina mahagan bandhan adu loina alliance adu da congress ka na local parties in the pulla ka da tor ko mayam sing si manungda ngasi di ekoi alliance gi party yang thina mai pakwa sumba madu record ure okay kaka a question amta lakse kaka da haibiro kaka na haibi ko sima ekoi left party city ekoi cadre based party obenina manipur gi wenadi sit humphus gi manungda sit kunthak ma kundadi communist ki cadre se yamatik chana lei habi bane aikoina mamang gi vote sida chawkna nei na ba ya ba je kaka ko ekoi ki 2012 ta Communist Party of India as CPI also CPIM से नंबर वन election थे नरे विज़िट left की front यार party में आंसर की मेरे ख्याल से CPIM दी 2017 की election दा 0.39% है तारे mark की number से अदुम negligible हो रहे हैं ना अदुम लोग भी है अदुम every vote counts अदुम सिर्फ की जो अदुम contribute तो करने न खंड दी है अदुम CPI ना फंगी से 7% है अदुम 2012 तक कोई न कितना हंगा लगा मुझे पर मतलब दा CPI ना फंगी से 15% 15% से फंगना एकोई की with हाई तारे मतलब दुगी 15% से हम 4% समझने मसी फंगना election से देती माई पक्का नम की ड्रेस मा पाऊगा अतो हाउसिंग सी मामांग की चाहिए मंगा दम 100% 7% ने अदुगु एकोई ने MP election दा मुग reflect होगा दी 8.3% अमुका vote सी स्माइना फंगदी थिंगरे स्वाइ दा up and down fluctuation तो बुकी चांग अमसु लेरी कका नकल मरोमदा drastically 15% की 7 100% अंखाई मदा vote share जे 100% फिर ममदी लेरी 100 की 2022 की election से दी कम्युनिस्ट पार्टी की वजह से अनी से की कमाई एक्सपेक्ट होगी कोई 100 की 2022 election से सीधा कोई maximum vote फंगनी vote याम है न फंगनी होगी तो फंगमदगी है ना 100 है ना मरम दी कोई की पार्टी दाइबा पोजीशन से मसी कोई ना मतम पुना मत होगी कोई ना go alone चट पर मतम दा हाइबम मतलब मियाँ की confidence से होगी भी election चिंग दाइ कोई ना फंग दो हंदक ती कोई political party तरुक न पुल्ल कांत संख्या लेबो कोंगतांग से मसीगा लोइना ना हुजिक कोई रिबले पाकी situations ले दबा खन कया की मियाँ की पेन दिबा कया से मसी पुना मक्से कोई चाहिए अमा नि मरी रोंगी मनु से दा कोई कम्युनिस्ट पार्टी ना लेफ्ट दोल सिंगा लोइना न पुल्ल कांत continuously मियाँ की struggle द कम्युनिस्ट पार्टी या मरो भी रोल के हम लोग ओके कि शौक क्या था अदुन मरो पोरका दा कोई कम्युनिस्ट पार्टी दा मियाँ में fully अदुम confidence सब ले अदुन हंदकी ताकतोरिबा इलेक्शन से मैसेज दा कोई न थागत चरीबा मिले अनिमक कोई याम है न वोट फंगबाई तो कका मतंग सिदा अखोइना मयाम नजु पानबा केंद्र खरबुदि दुम लेरे अखोइ कम्युनिस्ट की कदर याम लैबा याम चाउना कांग्रेस कैंडिडेट सिंग कंट्रीब्यूट तोरकदोबा कका की मीटिंग दा मरुइना करम कॉन्स्टिट्यूएंसी अखोइगी कॉमन कैंडिडेट हाइदना हजिक अलायंस अमा लेरबनिना थादोइबा कैंडिडेट सिंग सिदा कम्युनिस्ट की साइड की मीटिंग पांगबगी एरिया से लेबी करम कॉन्स्टिट्यूएंसी सिंग बाकी दा अखोइना particular constituency सिंग से मसी ममी अखोइना पनबा तंग मतम वादी लवे याम कतना अखोई न मैक्सिमम लेफ्ट दोल सिंग न मरुओइना अखोई के पुन संमिनारिबा कांग्रेस की मेरे कैंडिडेट निफु थागलिस मसिदा अखोई मैक्सिमम कान रविद मक्ता मदु पुन मक्ता अखोई यारी के कहन नबा तौबियाबा बदोम दहेन में अखोई संक्शन गनी अदुग लोइना
ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯕꯤꯖꯦꯄꯤ ꯅꯠꯇꯕ ꯁꯔꯀꯥꯔ ꯑꯃ ꯑꯗꯨꯒꯨꯝꯕ ꯀꯣꯑꯂꯤꯁꯟ ꯒꯕꯔꯟꯃꯦꯟꯠ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯍꯟꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯂꯦꯞ ꯗꯣꯜꯁꯤꯡ ꯑꯩꯈꯣꯏ CPI ꯅꯆꯤꯡꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏ ꯔꯣꯜ ꯑꯃ ꯂꯧꯒꯅꯤ ꯇꯨꯝꯗ ꯆꯥꯗꯅ ꯑꯩꯈꯣꯏ ꯍꯣꯠꯅꯒꯅꯤ ꯑꯗꯣ ꯉꯁꯤ ꯍꯪꯕꯤꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤꯡꯁꯤ ꯀꯔꯝꯕ ꯀꯦꯟꯗ꯭ꯔ ꯑꯩꯈꯣꯏ ꯌꯥꯝ ꯅꯤꯡꯊꯤꯅ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯈꯔ ꯃꯗꯨꯒꯤ ꯌꯥꯝ ꯊꯤ ꯑꯇꯣꯞꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯗꯤꯐꯤꯠ BJP ꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯈꯔ ꯍꯦꯟꯅ ꯀꯨꯞꯊꯅ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔ ꯀꯌꯥꯗ ꯑꯩꯈꯣꯏ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯃꯤꯠꯌꯦꯡ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯀꯌꯥꯗ ꯑꯩꯈꯣꯏ ꯊꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤ Okay, thank you so much. I matang se koi sar Sanatomba laksage sar lakchani muje sar hojik si koi pre-poll alliance amade koi uba phange nakal morom da another pre-poll alliance amu lakpa yai haibagi madugi media report sing lai tabati nate hojik lai ribasi opposition gi front da left amadi democratic alliance haidana amakak lai basi gi manung do Congress amadi Communist Party CPI ki area se da yam chawma yam miyeng dhamnari se Communist Party si moi ki both share se chaina mamang su panjagi badune 2000% phangi moi se sandragasu masi huge ekoi ki bot share amakak ne Manipur ki electoral politics ta matang sida hojik bot share se amuk handarakpagi phibam amade koina dum uri tabutabu masing se dum yam doi ni handaragasu masagi 7% 8% swaida ekoi ki lok sabha ki election amasung legislative assembly election ani se sumaina higher gale masigi si chawna congress ki candidate mayam sida contribute toragadi congress ta kaba ya bi chance yam wang la kadra haibadani panari bese ekoi ki sar ki yeng da kamaina yeng bi sir optimistic way yung bibra kamay yung bisa sige alliance okay Miraj lairiba posi Indian gi democracy gi magi bong asidati aikoi representative democracy du natti asidati aikoi na FPTP haibadana past the poll haidana maji majority carries the vote haibani mi ama khaktang khelasu ka doini aduna maram oiraga ngasai gi hairiba CPI Manipur Marataba irabot jananetahism irabot ki matabdagi hauji pawda jananetahism irabot ki magi kaino si sahi khuding gi langba hentorpa bangal naiba hentorpa adugum makal gi occasion namani aduna jananetaba nungsiba magi spirit amasung magi Manipur gi oina context yenga India gi all India gi wa makna tabata yamna marataba adugumba ekoi gi Manipur ekoi India da merge to matam adwai dudagi adugi mamang dagi semakhraba adugu makalgi magi party mani marata dana khongul ta dana lakhraba aduna mabu nungsiba nasung basigi ideology madugi magi principle je da thajaba adugu mioi Manipur khunai da yamna jiksu barang kaina dairi tawdabu political gi oiba up and down to the okay Naorem Miraj na haibi gi minus 2012 ta magi voting percentage asi 15% da leramaga koi gi haiba 2017 da di some 7% gumda koi tangkhai mu ki changda handagiba adugumba gi report adigi MPK election ta 8.3% gumba madudai da mu kitang mu wangkhatpa sigi up and down khar magi matam gi hongnabini tawdabu Indian gi magi lairiba sagi political scenarios da akoi system jidai da majority carries the vote haidana lakpadi batungina hairiba nasagi CPI gi leiriba CPI M gi leiriba aduga RSP gi aduga all India forward bloc ki janata dal secular gi leiriba magi dol singasigi masigi sympathizer madubu nungsiba adugumba koi voters singi support ama lagadi Congress na bu oirabasu amana bu oirabasu soidana badugi elections data winnable oiba kaaba yabagi adugu bapibam mama lai haibasi basisu chumdaba nati amorom da hojik aina thamjaning badi why alliance kai gi damakta semi bano haibasini hojik context da Manipur ki context data kari gi damakta alliance semi bano hojik lairiba ngasai gi center ki magi BJP led government asi masi sahi ekoi tam anirak chujalakador bani aduga Manipur ki lairiba BJP ki led government asina koi tam ama mapung pharabani pharba asigi tam mapung pharpa sida BJP ki da dawrei habida BJP da asagi hariba 21 asagi seat katang phangna kanda ma che yaring khai ekoi yamna sagi hang government ama asagi
yamna masana absolute majority phangba government ma semna nabagi damakta yam kanna honarakpa adugi bangla lama bakoi chu sum bangja ba haitare adugi mangna du number moiraga bakoi na su hojikse pre poll natraga post poll alliance ki wafam amata bakoi de yam ka hena phongdokpa leitri hoi post poll alliance ta ayeng matamam da soidana pulak ki ya yar ga su hojik yam na mayak kanna haiba singa se setmin lagani amusung masi makoi mateng soidana yawgani haiba se yam mayak kanna thamde hojik laksaning badi masagi transition stage hai tare koi congress ki sahi tara manga ki sasan nama manipur da yamna mara se na leiramba adugumba activities mayamam su pangthok piramba madugi anti incumbency factor na maram orga sahi gi factor na maram orga anoba mahau ma hawgera natraga hawboigera anoba insang mathela ba saningakpa adudagi test tauba test da miyamna hojik se test se akhabra natraga na athumbra hai se hojik praja miyam singna ekoi gi khanarabani adu athumbagi mahau haibati magi advantages side BJP gi adum laigani aduga disadvantage side adum laigani hariba merit and demerit singa se kupna nainar butungda aikoi wakal taba citizen kharadi voter kharadi kedoga hamatabda asumba mayoda vote pirakasu yari adusu aikoi manipur praja kudi bakse loinmak apangba asai blindly vote blind hit the vote piba adumba mioi ngaktani haina su khoi lobu yade aduga hando khujiki anoba scenario jistadi amuka hena khare hena akoi gi democracy sidaida voter singa se masagi hariba electors sing voters sing asi ya hena literate oirabra hena tamdana nainadana hena bu gyan taba adu situation of the lairabra habisu hangingai oi adu elections de kwini yeng batai aina hainingai di transition stage na mar oiraga alliance am darkar oire congress na 42 karingi matamda out of 60 da 42 karingi matamda pre poll natraga post poll alliance ki thoidong na mathau kaigumba panga e hairagasu panga i basing adugi khoigi yamna hena madugi necessity madugi darkar se yam kayan oide panga ju yai panga ju yai haibagi pibam amda makoi khara kitang hena egocentric oina leigiba situation na mai koi thengagi likewise adugi matawgumna BJP gi ju yang kanna honaraga handaki matang asidaida ngasai adumba congress na 42 ga phangdiba dumaina adugum ongdo ngasai BJP dagi akoi chief minister Biren si aingang gi si akoi congress dagi koi matam koina congress ki heavyweight wena ngasai akoi gi lairamba adugumba ngasai kanogi right hand wena okram ibobi hanagi former ex minister gi magi akoi gi right hand wena lairamba adu matamatu dadi RBI wa hainaramni ngasai gi Ranjit adagi di Biren ibobi haidana moi ohum gi yamna ong taba adumba RBI government haidana ngasai gi yam kanna lairamba adumba matam haitare madugi matam dugi right hand oiriba akoi chief minister akoi N Biren na ngasai gi sidagi thogla kan sidaida congress na lai mahau do congress na lai mahau aibati kaino hai matamda congress ti leader mana chief minister amam sumagi team jingna ngasai gi karigumba amata yetna ningai leitana thabak tawbada ngasai gi madumangna phataba angle lomdi yeng taragadi se tawningba tawba yani ekoi gi majority oi taragadi haibu natab afaba mongomda progressive oina thabak tawrku matamda ngasai gi mot manadaba wakhal manidaba team jinga se pullaga thabak tawbada mangam sande baramaduna handakti BJP gi absolute majority je phangnaba ekoi dingri ta khatan hondabi yati haibagi wakhalolama makoi dasu madugi strategy ama leiba aduna asigi marak sidaida kedawi habda si transition ni habdi BJP gi na absolute majority phangna ponarpa aduga amaromda ngasai gi defective oina leiriba matam sidaida koi gi congress ki su magi punsin tasil laga lehuri pasinga se unity koi gi koi among diversity madugi khenaba mayam dugi marakta apun bagi lising amoina sagalaga ekoi chap chana BJP je thena da yade madu maybe political strategy oina as well as laipa ki good cause ki damakta haidana makoi gi wakhanda khanjaraga ekoi yankanna saigi pulak pani maramadu alliance matang asigi transition stage ki magi lisat amani tangai phadana tawdeba yadaba akoi gi democracy ki khongthang amani haibisi number 1 number 2 what may be the outcome madu gi outcome na kari orak piyai kari gi no masisi sigi atop darkar amana kari no masung kari outcome lak piyai haibisi maidi maybe alliance asigi effectiveness hai karai buk leigada gi haibigi question jimaki pau amazu matang asida thobai maduna kaino haiba matamda hairiba ngasai gi BJP gi hauji phawda ticket law thok ngamdri karigino haiba matamda makoi gi leiriba ngasai gi intending candidate singa se masisi paisa yam thada gre matam yam mangre magi worker mayam ama ngasai gi full swing da aduti matik kona gre hairiba singa se masisi maybe BJP oigera whatever any party oigera magi leader yati aibagi kanglol amada wakal amada leijaba mioisu yauramoi hainingai leiti yamna masing yamna yauribani
aduna hairiba singsigi manungda ngasai yamna akhoi miyamna yaba misu adum yauri miyamna yai haidana su karigumba soiba kharadagi vote che magi kaino se koi ticket se pira oidoba adagi hoji ruling da ledaga akhoi sarkar pai bada yauri ba MLA oina leiriba mantri oina leiba MLA oina leiba mioi pauda ngasai hairiba kaino se ticket se pira tabi yabagi phibam masu adum akhoi na hojik mayamna nainariba sigi pose masisina maram oiraga ningdon pomnaba haitare maduna even strictly BJP ki side gi laimang da sangdana phana wasa lagasu madugi matam du dai kaidawi makoi se thogla aga aikoi vote lep ta yade maram di nahak vote lep yade mana lepro hair gasu praja miya magi followers ngasna vote lep ta basunya yade sakana thengani haibagi madugi hana leram batu dagi hen momentum mama anoba momentum mama hapsalaga hen akan makal gi acceleration ama magi kaino amakak pagi motion amakak lakan sida sympathy vote amuka na nungsi bai tare mabu nungsi ra hen kan khalakna adugumba mioi aduna kagi bi yabagi kudok cham su leitaba nati maram aduna kedo tai haiba matamda hariba matam sida BJP dagi intending candidate mangale rambada ama ticket pi graga mari ado maduduna karigumba sap chana BJP du le pragati without any force madu power amatana thugai bangam gidabasu yai tawudabu mari dudi kaidumda akoigi tumina legadabu nate magi izzat magi paisa magi sangriba thadagriba paisa magi koigi worker mayamgi magi koigi role and responsibility aduga loina na magi energy and time siguma mayamji yenga kanda hairibasina tholakpa matamda aduna ni akoigi hojikse loidribani kulai yengna ba haibadi BJP ga amasung hojik laiba Congress led alliance asiga ani se yekna banena akoi lan democracy ki lan pamsida yekna banena laurasi adugi yekna basida yekna ban nakal amana kulai ka da pairaga takatlaga nakal amada ngasagi lal hauraji haidana akoi lal lauthor ki bengun konbagi matam ado yodriba ji maramdi ticket lauthor triba aduna ticket lauthora ka da ngasai akoi gi oja Sotinkumar na haibi gi ba ngasai akoi gi strategy oja Tilotama na madam Tilotama na ga haibi ba akoi gi strategy se hojik stop to lady yang kan haido yadri harise mase loidriba maram yekna bagi thang chatoraktriba yengno bagi thang chatora kandani ngasai gi magi su araiba thang chatora ga maduda China ra kaduni du China base one sided war oina tawri nakal amagi lanse hojikse mayam ne yengdana leiri adugi lan da karamba makhal gi khulai puthorakadoino karamba makhal gi ballistic missile puthorakadoino haibduni nairi base adugumba poto puthora kansida lemori ba pose haibdi makoi dagi thokriba se Congress dagi su even akoi gi Govindas konthau jamgumba ngasai gi magi mi mayam ma thokriba mayam se BJP da vote lepak yai natraga kare kare gumba dola ma lepak yai adugumba singa se masi akoi gi ata atu khunba dunati afaba mi do makoina phayena khanjaba party mana phayena khanjaba do lokshan bani adumaina likewise BJP da lepcha gi na hojik laiba yam di phaba adugumba kendra ma ki constituency ma ki mi hoi je masi ata atu khunba nati Congress ta sangi bi ai Congress na madu yenga kanda magi merit and demerit magi qualification and quality aduga praja mayamgi maduga yanaba yanadabado yenga kansida maji Congress ta makata ba sit law khopri basinga sida lepona hairpasu yai natragana hujik lairiba CPIM gi RSP gi forward block gi ZDS gi lairi sing sidai du sangat piari hari basinga se masi sing se kedoge habda ata atu khun du dinate makoi singa sigi maiwon ji yenga ga makoi singa duki quality du yenga kan SS tor kanda anova lan gi maiwala ma muk lakani aduna aina haininga idi kaino habda alliance sigi outcome se masi si positively ekoi ni yeng targa di alliance se yam phatta banate masi BJP na ju ka chekselamgani aduna maram oirga hariba outcome asida sum soiduna situation se masi outcome ji mathola kanda BJP gi akoi gi candidate se chana lauthora kanjida di hariba policy assessment se akoi hujik yamna imaginative assessment am lairiba se reality oiba realistic oiba assessment ama su choiduna tholakani amasung alliance si kanadaba nate pun bai simak kanadaba amta nate pre poll oigara post poll oigara alliance di Manipur da alliance amdi pre poll alliance ambi ai post poll alliance ambi ai natragana defective alliance poksemi madudi kaino abda Congress ki ngasai gi koigi kaino MLA ama masi wasak panumita karai dina songjala ga wasak ko yaurami chagluk ta khujai thangjalamba amal nagi madu kaino habda defective alliance aina kauningi ai gi wako aduna alliance ki type se laibani na oza Miraj batang se alliance pre poll alliance su strategy amani aduga post poll alliance su tawoi hainingai leite adu hujik laiba alliance dagi khara hena sauko ko makal ki alliance ama sema wei hainingai su leite aduna hujik se ledawi habda lan gi jeknaba
कांगलुप अमना पार्टी मना लान की खोलाउ लौरकपा खुलाई छतोरकपसे नायरगा अनौब मखल की फेल की अलायंस नत्रगना काबा नत्र कादबा करम फिबम लेगदगी हाबिगी मागी कंक्लूजन पार्ट दो मदुदु वारेप ताननबगी दमता मीडिया की पर्सन सिंग अमसुम प्रजा मियामना नायदना लेरी हाबिसे आन बनाउ yes yes sir I question amdang yam tena laksake sir da sir hojik se financial express na congress amadi bjp ani sin neck to neck handak election sida fight togani haidana predict tawi nakala from the republic tv na di congress na some kaidagi 15 to 19 aduga bjp na 29 to 35 foggi maya 28 to 35 foggi maya da khangani habagi prediction jil leiri ba film jida sa ngasi ki alliance ki ofam jil akan dai koina outcome mana sana habi bje ai koina election si gi matung da results da mayam na panari bje bjp da luching ba lenga ama na traga na bjp ki lenga ama na traga na congress na luching ba lenga ama na traga congress ki lenga ama la kadra habi jini ngasai ki sana thambi ba no ko point ko thopir ko da congress da ki bjp da jangjing gi ba mla mayam ama yaw bje कि हानगी बोथ शेयर से 35.65 ने 2000 के 7 ने फंगे बजे मसीदा खितंग स्विंग दो गदरा हाइबगी ओइथोपदि दमक लेइतब नते मरमदि पॉपुलर लीडर मयाम मा इंक्लूडिंग गोविंदास यावना सोंदोकिबे लेइ नकलम रोमदा बीजेपी ना फंगे बोथ शेयर से 36.28 नि कांग्रेस तगी बीजेपी ना बोथ शेयर हेना फंगागा जो बोथ काबा मसिंगदी कांग्रेस ना बीजेपी दगी यामना हेंकी 28 हेंगी बनी 28 फंगे बनी दुगो बीजेपी ना 21 फंगे बनी मतंग सिदा होजिक 7% नत्रगना 8.3% से कांग्रेस ना हापसे लको मतमदा विदाउट एन अलायंस बीजेपी का पुन्ना लेंगाक सेमिनबा अमसु बीजेपी की टोंगन टोंगन बा नेदा अमसु एनडीए अलायंस से योरिबा एनपीपी एनपीएफ अमदि जेडीयू की मपांगन कनबा पार्टी मैम सिका पुन्ना इलेक्शन से फाइट तोमिनर को मतमददी बीजेपी दा खुदोंचा दा खरा लेगदरा हाइबगी मीटिंग दुनी नत्रगना बीजेपी से मपांगन याम कनदरा हाइबा खुदोंचा दा मैम से लोइना मैनेज तोबु ngamkidra sargi kari opinion le aigi wakaddi akoi gi zamira sari bo sidaida laiba npf ki factor si am chaw akoi gi political gi yang chaw ba party amani political group amani adagi saigi kaino su npf su npp su laiba sing se loina mak hariba akoi gi jdu gi laiba sising se masisi after election da postpone alliance da akoi bjp gi maikai dagi hauzik lead tawriba bjp gi maikai dagi masada akoi confidence laibaduna maram oraga oigani ana khali masana absolute majority sam 42 gi target tawbani na 31 phangbai se boidadi irai lai nei kong kong phangani ka haibagi akoi gi thajajaba ama khaksoidana laigani boigi calculation di boigi 21 seat lairambadu dagi masai gi hariba mathang mathang hapchalakna moise 31 30 plus da akoi la e haibani adubu hauzik yengba yaribadi congress nungsibagi magi tasena मी दु नुंगसिरगा लप चटप्रा नत्रगा दोल गी ओइबा फैक्टर से लैब्रा लैतब्रा हाइबसी की क्वेश्चन अदुना दोल गी फैक्टर सम कनागुमददी खुदम ओइनारबदा ओक्रम इबो बिना मागी सेट मिनिस्टर ओइरिङै मतमदा मागी अखोइगी लोइनबी मैडम लंदोनी से मागी खोइ खांगबो की दा थादोर को मतमदा अदुम कागी अदुमाइना एनिंग दा मागी दोल येंगा मी दा का हेन येंगुबगी वाफम नतबा दोल दा येंगा असागी बहुत थादब बिसु नाइज दा लैतबदते मी दा येंगा थादबसु लै दोल दा येंगा थादबगी फैक्टर दो अदुदुगा मसा थोलैबा अनौब टेस्ट तौननबगी तमदा थोलैबा मी दु येंगा थादबगी फैक्टर गा अनि एसे मसिसु हारिबा सिदैदा अखोइगी प्लस पॉइंट ओइना लौरकांदा बदुदसु मी दुगी मागी फैक्टर दो मी दुना याम हेना मयामना अखोइगी मयामगा केंद्र दुगा टच तौदबा अदुम समनदबा मी ओइरगति खंद्रे अदुगा खरा समनबा अखोइगी नेक टू नेक कंप्लीट तौबा याबा मी अमा ओइतारगदि अनौबो ओइजरगसु याम क्वालिफाई ओइबा मियानबु यामना नुंगसिबा मिया माबुसु नुंगसिबा अदुमबगी वाखल चेनबा मियोय अमा ओइतारगदि मदुगी फैक्टर दुगा साइगी कांग्रेस नत्रगना लैरिबा खोइगी सीपीआई असिगुंबा नत्रगा बीजेपी ओइरसु हारिबा पार्टी दुगी मसागी हानगी स्ट्रांग पॉइंट मसागी स्ट्रांग फाउंडेशन दो मदुगी मथक लेपक मददा फजबा अदुगुंबा यामना कैमता अखोइगी तोलहाइनदा निकपा थुगाइबा ngамदबा युम अमा सारकोय हाइनिंगाइसु लैते मरम अदुना कैदोगे हाइबतम दा हुजिक अखोइना एनपीपी की एनपीएफ की फैक्टर सिंग असे मसी करिगुंबदा सी अखोइ मदु थाजबगी वांग आइगी वाखलददी मदु यांग का हेना थाजबदी लैते अदुबु करिगुंबदा हारिबसिंग असिसु आइगी हारिबा अलायंस की
pre-poll alliance da Congress kumba du kumba yam season toroba CPI kumba season toroba political party Manipur gi wani yengbada akoi gi atopa dol sing chu dum season tawi tabudu Manipur gi wani yengba matam da Congress kumba CPI kumba yam season toroba political party mana hariba NPP ga BJP ga ki ani ki marki ningai tawnaba akoi ningdon pomna base dum laiki hariba sida center gi level da masai center ki level na tragedi swai dati yaroi center ki level da hai alliance semba ga ngam targadi adugi potu dai da masai amuk hena mapangan kan bai chi oini aduga hauzik lai ri dati BJP gi su masai after masai vote to the some 20 ga 7 8 karaga koi majority si yaudana laigren khalasi adu regadi compulsorily masai hai ba NPF NPP asila sing factor anagi alliance do adum koi gi punsil lakani haina khanjai maramaduna kai do butai hai ba hari ba ani sigi magi strategy se koina yang kupna naina bam changi aduga BJP gi di hauzik se kai do kya da advantage panga su lit tor su lusing bam or ga su lusing bagi masai gi lusing ba se dai yang kon na lusing ba ba ma yang wana lusing ba ba ma yang wana ni hauzik lusing se kari gi no hai matam da moi di masai gi zero dagi horakpani na zero dagi horakpa koi gi party ma Manipur dani koi na Manipur da zero dagi horakpa party ma oibani na masai gi hari ba posina absolute majority phangna ba tam amma khaki matung da absolute majority phangna ba kona bai ba se madusu amu kari da hai ba da hi du da mayam ama tongjaluraga madu dagi kumda gi ba matam da tam kumda bi gradi phai kari gumba hi du dagi kumda ba matam da hi du da amukta da pulap nekhai ra maga kumda gi tar gadi hi do luk ki bata gadi baramaduna hi dagi kumdan gi base masi yam tanna kumdan ba ma natraga sukum kumdan dana hidadum panthum tau jauna satmina ba ma ani je changi madugumba phibam do BJP na yamna hai singna tekam ta hoda bataraga di BJP gi su nasagi upside down habdi maman thangam baduna matung hekta thamgi ba bagi phibam ma lairoi da basunati asigumba singa se nasigi political analyst mayamna akoi gi Manipur khunai gi analyst mayamna amasung nasagi rajniti tawri ba singsina nasai kupnai senari amasung masigi akoi gi opposition gi role da yam chauna lawriba congress amasung CPI bu singa sina yam kupna senari haiba se BJP jina soidana khangam amasung jaragani aibu apam se ayak thamjagi Okay, thank you so much, sir. Ngasi si successful na BJP ki ticket long thok lagani habagi thaja sources kan lai jai aduna ikoi sarna je haibiri ba he the tongam mayam je kumdaba matam da yam section na kunda bigadra natraga mayam je support to bigadra natraga kayam kana nomang bodage am se koi yeng batari ai che matilo to madala se che ma ngarang gi ikoi alliance ki press meet tawro matung da lak development se Congress party ki make the sacrifice to big compromise to big Kendra ma hargadi Kura Assembly constituency gi lady ba wafam se masida ekoi gi Congress worker mayam amana Congress ki flag banner mayam ama chingdana lodana tawkiba penda ba wakat mayam ama laukiba kholaw mayam ama Kurai Kendra da Congress mulakani haiba wafam Congress ki khungda bam de heloi aduga hojik Communist party gi pudhoiba candidate se chahum bhawo phangwe habagi penda ba wakat mayam ama Congress ki thawbu mayam ama Congress hadokgi warol amasung Congress ki candidate organi haidana thokamba internet candidate singe penda wakat mayam mama masi ichema Congress party ki maiki dagi haiba Congress worker mayam masi confidence propong ngamudra natragana makoi si bhap tamina nabagi oiba khongthang sing lawgi tanja leikida bra haibadani ekoi ichegi voice tone dong on to bi akoina party ideology da thajadana election gi kano tawdana mayam ama sanction ba taraga su akoi isa da yamna attachment leijaba adugumlaba miyoi yaudaba nate aduna madugumba miyoi singdugi yamna sentimental oiba long run khoi achuk kuiba matamasi 3-4 months tani ko khoi gi hanjaki alliance ki development laiba 6 months or 5-6 months ke tani adubu makoi di for the last 1, 2, 3, 4 years, yadum work to dana lakshabani na adugo bagi personal attachment gi sentimental laigani setting aside party kano second ama party bu tonga na thamaga adura adugum attachment laiba sentimental loiba awang ba mayam amadi laiba tabni aduna madu phana lak ama bhag tami naraga su kano toroga su madu gi sentiment to control to batum wagani aduna adugum laba wave tuna ninga si akoina ichi mai sound ta jadre ekoi ichi mati lo do magi sound je koi ta jadre odi bolo jade
sound on the one to biro duga James Leshida. Icha amtang han biro minute amamuki mamang ngang hiba sing amtang han biro. Tazo object. Okay. Akoina housing labor scenario sida akoi marumopang singdo every one and all loina ma wari sanadana han singo oiro akoi gi level do oiro mayam gi level do oiro madu hajan mangam gi capacity se ai any kendra da madu laigado ba mande aduna madu gumba pot ama laibani na madu excusable oiba akoina mohoi gi action asaw gi action du su akoina khara dum tolerate tok yabagi matam ne hana khali maram di kai gino haraga moi gi political development hai basidi time to time lakko development ne ba ngasi accidentally kari hongakani hayeng na karamba sin lakani adagi for example Bharatiya Janata Party ki ngasi ticket laukthokani mayam ne sure oiren hainari moi ki ticket ne laukthorapda Manipur da karamba sin lakani hai basidi political development di mani ki mamang da decide to bungam deba aduna khuda ki mawong da decide to kado buna maram moidana matam dugi chaitheng do ekhoi mayam khar di adum phangminai aduna madugi thogiba thubok sida ekhoi gi party gi long sufferer mayam amal wa ki ba nungai ki da hadak chaina khon ngasingrang phangki badugi nungai to so khoi dum feel tawi aduga pumnamak sigi strategy aduga konadi makoi chudum realize to kani aduga pumnamak sigi strategy se akhoi individual amamam khak hingbagi wari nateba Manipur gi leimai se hingminaba praja mayam hingminaba sarkar ama miyam gi interest da thabak tawi di hairaga miyam gi damakta ni hairaga miyam gi pot koidaba adugumlaba sarkar shasan ama miyam marakta leitanaba national level da decision lawba loiraba adugumlaba CPI CPIM communist party gi chilnaw sin left gi chilnaw sin mayam ama moi gi decision lawba loijadana leiraba group amana adugumlaba moi gi cadre ama individual candidate amamamju puthok laga thadukpa matamda akoi matamdu khitang loophole leinabana maram oidana hoji congress ka khoi khusan na chatminaraga congress ki lairiba cadre da punamak lupsan minaraga khoi punamak ase ama toina straight mission da khoi gi Bharatiya Janata Party yi government asi eradicate tawthokadabani haibagi type ta sanction na raibase adu masi sigi motive sina akoi gi khoina sacrifice tawjakriba akoina kathok chagriba area duna haki sentiment to control to bangam hodaba adugi wani aduga long run di soidan ba understand to kani haiba wafam se ai mira se thamjage aduga sai mira so haipet panbi hibra aina wari mataja howi republic tv gi analysis saidana republic tv gi analysis di mira akoina wari wena khanadabana phayena khale maram di kai no haraga madi pocket laiba adugumlaba kano amani media section amani aduna singango ngangani like tota gi type ta koi tenowa maron tambiraga thadorak gi type ta adu taw haiba taw ka duini moina aduna makhoi gi analysis di sida base torga koina political strategy longna badi madu kadongoi da su achumba result la koi hena dei aduna lakadori ba koi gi election se sida koina kathokpa gi su adum magudugi chapsaba akoigi result phangani hana khali aduga chatminnabagi su chapchaba result phangani hana khali aduna handaki lakador election sigi result se si ekoi mayam amuktang thawai tana naiminna batai adugi marak sida result ngai badana tana jangsan la iba khongjang ase akoi congress na so akoi gi mi lejada bana teba mayam nang si highway duni akoi mira sa so si palli baduni akoi khurai dai akoi candidate chauna akoi gi chahi he kano loi badagi mamang election loi gi badagi 17 election loi gi badagi vote changsan jarakpa vote lepa duini ko hana hona rakpa election je amatta ga nate ani hum ne koi gi lejari base aduna madu makoi gumba mako koi na kathokpa hai basi makoi da su yam na emotional oi ba yam na sentimental oi ba masagi career da su yam na hurt oi ba ama soidana maki chetheng thengnagani adu madu punamak adu party na understand tawminaraga koi mayam se say for the betterment of the state niko haina khaminaraga koi mase thawai nuaita koi kathok minari ne baduna masigi kathok pasigi aduga koi marumo pang sing khurai da leibiri ba mayam punamakna masigi kathok pasigi achauba hayeng beneficial result ama koi Manipur leimai da piba matamda khurai na symbolic oi be example ado choidan waki oi bigani haiba ai khanjai
Iche matang sida Kurai gi oina muk leina rapakanda ngarang je Kurai gi candidate si amadagi hele habadi khoi myam ta jai adubu khwaidagi yam kanna work to boje khoi hanagi horticulture gi director oibiramba khoi Suryatan je yam kanna work to bogi mami tai Mahaksi Congress Party ki Indian candidate na mo ne National Party में तो join तो होगा election चोई तो ठीक नगनी है भी फिर मुझे लोग है मसीना Congress की vote share खरा दिफु अगर चोई तो पूरा गनी है वैसे मध्य मसीदी याम चुम्बा वो पूरा मध्य वही मसीना नसाई की CPI की candidate university आर्किया मुस्नागी the Congress Party की मीटिंग लाकनी है इतना सातो रिवर्से मसी realize तो वो नंगोत्रा है वैसे सब वो question है मतंग तो करिए भी नहीं चीज़ मसीगी मतंग सिदा आई सी खुराई खतंगी अखोई तामोरतंगी मी चक्किबा माना नेशनल अतोपा पार्टी में जॉइन तौरगा भोट लेफ्टिबा चक्किबा हाइबसे मसीसिद कांग्रेस अदुगी बेस लेहौरारोइद्रा हाइबसी मदुदी सोइदना लेहौगनी मरमदी कइगिनो हादा पार्टी से मखल अनि थोए आइना ngasa हाइजगी बिजुनी अखोई पार्टी सी यावरकपा मतमदा आइना इसा अखोइना भोट लेपचगे ना थोलकपा मतमदा अखोइबु पर्सनली नुसिदना सपोर्ट तौबिरकपा ग्रुप अमा अखोइबु पॉलिटिकली अखोइना सुखोम खोमदना केंद्रदा लेरिबा युम मयामजे अखोइना चंगबाव नंगजाहौदबा उबाव नंगजाहौदबा अदगी मसक फावबा खंगनाजाहौदबा अदुगुमलबा पार्टी बु नुसिबा ब्लाइंड बो थादपिरकपा मी यावरिबा अदुना अदुगुमलबा ब्लाइंड बो थादरकपा केडर दो सोइदना मकी अखोइगी लेहौगनी अदुगा मोदु कांग्रेस की डिसीजन दा अचौबा मतेंग लाकनी अदुना मदुदैदा अखोइना अखोइगी कांग्रेस फुक्तना चटखरगनी अदु कांग्रेस लोइना मांगखरगनी हाइना खनबगी वाखंदी लानगनी ना खलिमिरा ओके इचे नकल दा नेशनल पॉलिटिक्स पुसजरा कांड क्वेश्चन अंतंग लाक्सगे हंतकी कांग्रेस याम चाउन पेंद ब फोंदोखिबसे तृणमूल कांग्रेस ना गवा द अलायंस मा विथ कांग्रेस सेम जे हाबा मतमदा कांग्रेस ना मदुदा याखिदबसे तृणमूल कांग्रेस की माइके देगदी याम चाउना यानिंग द फोंदोए नकल दा कांग्रेस पार्टी ना तृणमूल कांग्रेस की हंदक राइस मख लाक्पजे at the cost of Congress Party ni haidana yam kanna Congress to MLA mayam chingfo kanda Trinamool Congress onjalakgi film mo leibisida Trinamool Congress si BJP ga khusamlaraga chatle na maninga haidana Congress na blame tobuni nakalamoromda hadak Trinamool Congress na mu Congress na blame tobuzina gawada Congress abadi Trinamool Congress ni punna chapina je habi yada baje Congress si BJP का खुशम दर ब्राह बिगो हंग मले मतलब जिदा दी alliance की वापम जिदा आइको मणिपुर दी alliance अमगी एको की वापम को लगतना हो मेटरलाइज तो बिरे एको की गवा दा alliance अभी नसे याकी दबगी मतंग से कहे बिनी मसीगी मतंग से ब्रास अखोई कांग्रेस ना ग्रूम तोदा याम नमरो इन फाउंडेशन लाइना मसा कनानो हाइबो मसा खंगम दबा मियाम मयाम मा अखोइना पिकलबा गवा वजब तारगसो कांग्रेस पार्टी ना सेमजरगा लैगिबा अदुगुमलबा नेशन दा पीवेयाबा पॉपुलैरिटी सागतहनकिबा अदुगुमलबा लीडर खरा अदगी बेसिकली अमा यावरी तृणमूल ना दा ग्रैब तौकिबको अदो मखोइगुमबा हाजनग्रबा मतमदा मोय सैटिस्फाइड ओइजरबनेबा अदुगुमबा लीडर अमा फारकांदा मोय चटपा ngमनी हदना चचखरबनेबा अदु करिगि दमक्तो नो अदुदि मखा ताबा मयाम लैहौरी बदुदि करिगिनोबा मखोइना मुचन्ननिना इबदो अदुना मोइना अखोइगे टॉप लीडर पाइगरे हाइदना मोइना हराउजदना लैजरे टॉप लीडर दो मोइना कन्विंस तौगरे अदुइ तारगदि टॉप लीडर मोइना लीडर ने खलिबो कांग्रेस पार्टी की मरक्त लैरिङैदा कांग्रेस ना माबु समर्थन तौरगा अकोइबगी बेस मयामदना माबु फजाहलंबनी नत्रगा थिहलंबनी हाइबसे महदकी लाकदोरिबा मसक्सी अंतंग माबु ट्रू कलर फिगर मयाम दु खंगबसु फई हैना खली अदुना ओइरंगनी हैना खली मिराज अखोइगी केनोना गवादा कांग्रेस कांगुना तृणमूल दा जटमिनसी हाइबा यादिदबगी मतंग दो केगिनो द इमीडिएट इलेक्शन सिग ममांग द इमीडिएट पॉलिटिकल डेवलपमेंट अमखक लैथोखरेबा गवा सिदैसिदा कांग्रेस इन्वॉल्व तौबा अदुना मदुगी इन्वॉल्वमेंट दुना मसिगी प्रीपोल अलायंस सिदा सोइदनुमकी कांग्रेस ना डिनाइ तौबा ओइरंगनी हैना खले ओके इचे अरोइबदा इचे दा लाचनिंग बजे हौजुसि लैबा मणिपुर की इलेक्टोरल पॉलिटिक्स की सिनेरियो से यंगबो मतमदा एकोगी बीजेपी की टिकेट से लाउथोरबो मतमदा कांग्रेस पार्टी दगी करी एक्सपेक्ट तौबिबगे नंबर 1 अनि सुबदा हौजिक मणिपुर की पॉलिटिकल पार्टी मयाम सिंगि मनुंगदा मपांगन केनबा पार्टी हायरगदी बीजेपी कांग्रेस मसिंग मथंग एनपीपी देन एनपीएफ अदगी हौजिक सी यामना अतेमा मतमदा इमर्ज स्टोरीज
ꯑꯩꯈꯣꯏꯒꯤ JDU ꯁꯤ ꯖꯅꯇꯥ ꯗꯜ ꯌꯨꯅꯥꯏꯇꯦꯗ ꯁꯤꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯔꯤꯄꯕ꯭ꯂꯤꯀꯟ ꯄꯥꯔꯇꯤ ꯑꯊꯥꯎꯂꯦ ꯑꯗꯨꯗ ꯑꯄꯅꯥ ꯗꯜ ꯁꯤꯕ ꯁꯦꯅꯥ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝꯁꯤ including NPF yauna aikoi north east ki neda ge alliance amsung NDA ge alliance ki manung chanba political party mayam ni haiba party mayam sigi manung da MLA kharadi karakani haiba party mayam am yauri leiriba film sida congress na sarkar semba soidana ngongani haibi thajabase kamaina ubiri haibidane muka sarkar se bani Miraj aikoi congress led government oigera natragana akoi join oiba government oigera ama soidana maki lakani haibagi achuba thajaba ama leire aduna masi kainoni mahoi gi ticket amtang law thoraki jano dugi matungda aikoi moi kayam kararoi kayam kani haibije aikoi dadai dum hairage aduga adugi matung tabada akoina karamba mayam karamba strength da even akoi gi numbers e moina analysis tawriba moi gi public analysis tawriba numbers da aikoi gi leijare hena khalagasu adu akoina atopa karamba angle da akoina sakar semang ngomgani haidina miyam gi mamang thami bano haibado hojik Bharatiya Janata Party gi ticket se amukang law thoraki jano aduga asengba figure do khoi dum hairage ni ticket law thorok pakanda congress na kari expect to gave se yamayam taningani BJP ki ticket se ticket law thok pada akoina expect okay ticket law thok pada expect to ba haibasi mi masak to akoina thengna gador ba mi masak hoi kanano masak khangri ba moigi tombo idoira chawbo idoira haibdo kanano do haibiro jini bana haijari je kanano do masak khangdana akoina blind hitchen luragadi akoi oina soiba tagane ba aduna moigi lauthokaga lauthoba matungda akoi gi tonganba scenario ma lakani akoi ngasigi tawba 6 the political group ki gadbandhan sigi atoba tonganba strategy amasu lakani aduna punamak se akoina huji mayamna su rival ne na lobire Bharatiya Janata Party se aduga karigino haraga makoina sarkar pairibanina akoina leading opposition ni makoina sarkar pairibani aduna dolani se adum khara mayamna lead oina nu lobiba huna sani aduna akoi makoi se kanano haibase masak khangdragadi akoina moigi akanba sonba akoi kenta haiba ngamoi hoji akoida adugi kainta akoida kano leijati comment leijati ise BJP ki ticket law thoraba matungda BJP si mapangan hena kalakani na khanbra natragana sundarakani na khanbra kari khanpi congress ki BJP si mapangan hena kalakado bo oiragadi moigi officing sida soyamna ngak senana tawroi hena khali masi tamthiba reaction ama lakdara haina khali aidi aduna adu kaigino haraga ngasai gi haigiba mi amamamda achouba commitment amamam pidana wave ama chauna election amang se sida court of conduct laktingaida Manipur gi laimai ji thungnaba Bharatiya Janata Party ki phiran paihannabo honaba the intending candidates sing si amta chukli phagi dreba ko pining basu mathamoi de pining basu moi masak khangi bani pining da basu masak khangi bani adubo intending candidate aduki matik thorok lagadi Bharatiya Janata Party ki phiran ja suki matik thela ni gaina khalhobra adugumgi strategy de lei ibra khangde kana busu akhoi makoina phazal laga engai kho na matam chadri bo haibi raga su engai kho nang khana da kitang mong cha kiroi bo haibi raga su nabain tawraga candidate ama ani khak tana han bagi maguta mapan tana hale tana hale manga tana hale haibidi amamam dugi phiran amamam jungak paduna Manipur gi valley sida thambang gi phiran ngata satpagi mawongda uhallaga miyam si mesmerize tawnana ba adugum laba honorable matam amasu yaukidaba nate aduna madugi wave to purakna bagi damakta tawgiba mali Miraj aduna masi mohoigi election gi ticket se law thorak pasida achoba mohoida khoigi setback amati thina gadraina khale kaigino haraga ngasai khoigi professor na kano so haibigi bado doctor sabna so haibigi bado khoigi intending candidates yamna hopeful oheleba mokoina everybody hopeful oheleba aduna hopeful oiraba kango sisina ngasai silent observer oina lekthokradi phaiko silent observer oina ticket phangdaba matamda tuminna leiraga ai vote thada jarage vote khobjarage tuminna leijarage gana leigiba adu mawo phaiba adudi natradana makoina tumin leithokpa haidadana bareng chakhalakpa taragadi madu afabadi oido mante Miraj. Okay, thank you so much. Iche Congress ki maiki degedi afabadi oiroi haibaki wakolon amadi leiri ai mathang si kaka Sotinda lakse kaka
Hojiksi Communist Party ki thadu ibasi candidate ani ni kakching amasung kurai aduga Congress Party dagi yam chawna sa toromba aduga Congress Party ki ju base yam chawna leibe even winning potential pho lei haidana khanawa mapam amagi manung da kurai kendra je amani masidade hojik ikoi candidate yamna kanna leiramba candidate amadi national party ma join tawra election thengdagani hairi amasung Congress worker mayam amatagi pendaba kholong mayam ma lauri nakala maromda Communist Party ki lefty side ki yam chawna contribute tawkani na panaba kendra khara madi mayam na tumu leire masi manunda lamnai kendra amasung wangjing tentha kendra da ikoi communist ki voter mayam amana mating lakadra haibasi mayam na thajanai masina da kendra mayam su Congress ki ikoi communist ki kada sing leitaba nate matang sida kaka ngasai ki Congress Party dagi chawna mating lakani na khalamba Kurai Assembly constituency ki mating jeng luksu phangini na du asa tawribra hai bo hangse amani aduga masai friendly fight haibase kakching kendra gi friendly fight haibase kakching ji hanazu Congress ke mele lerambani mamangda conjugative Congress ke mele lerambani Congress ke ticket tanaba MLA mayam amagi marakta tholakpani Congress ki hojiki candidate nama ekoi thoklai basi Sri Kennedy je matang sida friendly fight ki models ina kara maina lakadagi haibase friendly fight to han haiger okay kakching da Congress ki ticket tanaram sing boy loin for left over then BJP ki ticket tanariba ani haitare simanu amda support left over so da kakching constituency da Communist Party si tam tare lak koi vote ka minister goi hai amata aduna soidana ekoi ki leng da vote boy vote ate te bayam sakai na gar ka da ekoi leng da vote se masine ekoi soida ka nei adu maram sinna maru oina ekoi kakching the friendly fight over the circle question na te am baran tarili ekaim kaide haidana ekoi kakching the friendly fight over maru oina ekoi kakching haiba constituency kakching local koi na kokjari se basi Communist Party di yam maru oiba adu ngai general ta ira bot ka tak tagi yam maru oiba be area mane aduna sidaida ekoi ki vote mangani haibagi abab sulai lete ekoi soida then kurai si ekoi handaki maruina ekoi gi link life alliance ki mamang koi kurai se ekoi soidana pepa hai post ekoi na decision ama party na yam thina dawga lai simaramdi miyam na kurai kendra da yam achoba sama tham maram kurai kendra se masida maruina oji vote le people sing anak sing Dilepak kurai sida oi ba pyum sida raji to misal am tai like yautre yamna garap oi ba bureaucrat oi ba adu si matakta ekoi maranai senyam tan su ba kamu ma leibe saida ekoi kurai gi miamna Communist Party gi mere thagat mata oi re haibase yamna ekoi adu si matakta kendra sigi manungda ekoi shamak aisu kurai da legeri ekoi left the miyam ki tamdu energy pakaya jend ke sanjir paste kurai ki praja miyam puramana ekoi bu yam confidence amaga loina kurai da vote Communist Party left matam hoy hai bi ekoi candidate suni ai dona chap chana miyam ki tamdu fight taw adu go loina ekoi na mahakum misagama assembly thagi matamda soidana miyam ki tamdu chap chana miyam khame maramduna alliance amatamda sina mukhe hena confidence mya diga ekoi tongan political party taw pulab kanda kurai da ekoi CPI da ekoi common candidate oina pire haibase maswai da yam kina ma pire kane aduna kaka mata haibiro kai kaka matang sida laksani mase kaka da ekoi kaka na haibiba ekoi common minimum program amakak puthokane haibase mane atin ma matan garang siam thuna nomini simanungda koi nam pami hanagi BJP lead government se si NPP yauri adagi NPF yauri moi common minimum program bai adu sumata soi khomgi sarkar hoin to BJP ki sarkar se hojik lai si pura soi khom sarkar ne adu matakta common minimum program bai loina na koi friend kumbagi mong sulai lik akhod pan bai wana adubu ekoi hojik political party tar punjari friend ama siam thuna ekoi maming noni simang soi ka tarani
common minimum program de gani badu ko phajana draft to loire kaka common minimum program je if election sarkar semba common minimum program is there political party no ekoi gi sebjari alliance okay report alliance masigi patung tar pada ekoi thabak oina paikhat gadori ba thabak ne miyam da whatsapp permanent okay sarkar stable or matung da ekoi gi election after election maduna miyam sibadi convince taw ekoi kaka matang du question amtang lak sage ekoi housing lay riba bjp lengak si gi quite gi kanna criticize tawba critics amagi manung dai ekoi kaka so mani ado kaka housing lay riba government haidara bjp na lead tawba coalition government asidagi kayam yamna different oiba government ama alliance na pinaba ekoi promise to bi gedori bino ngasi gi paliba bjp lead government criticize of the samen jele adubo ekoi hadaki sumba government se basi maga saliba sajat nishat communal oiba number 1 sima koi yamna bharat kumba secular country manipur kumba secular state amada communal oiba mayam to sima ekoi party taruk sina punba ekoi gi sab sarkar ama atai dol europe ye si lamatam da koi maduma koi communal oi secular policy nga sakat this matter yap sati ba corruption ngasi ki bjp ki sarkar se bharat manung da kwai dagi state se da number 1 ngasi ki manipur chief minister se about 62% corruption ki record ai ne ba sima koi andan ngani pura puri 90% ngamo senjau pa bi lenga ki manung adubu corruption andan ngani basi di yap sati re adugo loina na lepak asdei da maru oi pochei ba man anga ba fa na hagali se ngasi assembly manung si pura karbar wala kamun amaga leiba assembly ne ba moi business to close nyam di lut to ba pochei pura ba ki ba man hagalan ba siba koi thengla ko bharo lengak na ujiki bjp lengak na si privatization wo yang na pusari se basi maximum ba koi thingna bo na gan koi airport si ba bir airport si ba da nai di thanum sangi lega sa koi common minimum program madu yaur ka da koi tawbe yaroi had fight fish farm am yo thoigas aduna sumba zik sigi tanjadu na ten khali adubo ekoi zik pali sarkar sing tagi top badu sarkar amna kuda moina ekoi communist party sarkar yor bada tragana ekoi sumba coalition stage da koina badugi partner moina dei fango mayam khangbi duni ekoi adugba ekoi hanagi sarkari matamda Sri Ibo Bina Chief Minister Oiba Sarkar Dugi Matam Dasu Common Minimum Program Day Adu Lerina Ekoi Party Share Ekoi Coalition Government Am Lag Matam Day Koi Mantri Lobana Low the Yopam Adubo Miam issue the day Saswan Piminer Sarkar Dugi Manunga Ekoi Adum Chengna Sim de Koi Leganer. Mayam Kambiri States the Armed Forces Special Power Act Imphal municipality area da lokthok ki bese sarkar primary matam da karigum armed forces special power act lokthok property koi communist party sarkar yaw joy haidul tor madu tangai fidana koi party na kan pressure pi da lokthok ri ado koi tumi na leiroi kangla da samrai pe lokthok bona da koi like anything koi thena sasoni manu da koi thengna bai bisidi tangai fade bujiki matam thengna der de lepak da kari onu por kari lepak da home khar pore ise sarkar paibal lenga pairam singa miyam gi interest tor pani ne khanbirunu state hood por ko thengnar gani am phose special power ek ki bayok do lep 3 thengna ba adu ko loina makhan kaya gi mitmang do ba home ngnar ga lak ya tak kaya gi por ko na sakam ji ngak labi dum thengnaram drabadi Manipur si matam irabot ki matam kari ngani Purvachal Pradesh se madai koi district amuk thak handaram ko bane ba thengna badru porori bane ba okay asumba abasta me am sing koi party communist party adu lep ki dol sing amadi ngasi di congress ki manu dasu nam the hena ahomba por ko pamba awon por ko pamba young blood kaya ma chung thorok na ngasi di hujiki lengak si mo sen bagi tangai pa ba leire
हाइबसे अखोगी टीम स्टेज याम उरेबो ओके काका सुखसोय सोयदना होमोम लाकने ना सा होगुंबा लाकनी हाइबसिनी अखोगी लेफ्ट अमदि डेमोक्रेटिक अलायंस असिना अखोई मियाम द पिरिबा थाजबसे मरोइना वर्क तबदो एरिया सिंसि कम्युनल पॉलिटिक्स पोचगी ममल हेनो वखतपा करप्शन अमसुम प्राइवेटाइजिंग इशू सिंसिने आई सरसना तो मदद लाक्सगे सादा लाक्सनिंग बा एरिया जे सर हौजसे कांग्रेस पार्टी की हंदक की दी हानग खरा मानदना हाइतारे 2017 जिजु हौजिक बीजेपी की तानरिबगी सिगे चांग यौद्रजु यम वांग तानबगी चांगसे दुमक लेरमबनी इंटरनिंग कैंडिडेट अमदगी बि हेलगा दुमक लेरमबनी हंदकसु कांग्रेस की केंद्र खरददी अखोगी कैंडिडेट से अमदगी हेनबा अनि अहुम फावबा मरी फाव सुबा अखोगी कॉन्स्टिट्यूएंसी खरा सुलैकी अदो अहानबगी वेना सिलिफु जे लाथोकु मतमदा हाइबा कॉन्स्टिट्यूएंसी खरा अदुदा पेननदबा थोदोक मयाम थोकुदा नतना टिकेट तानरंबा कांग्रेस ते यम कुइनो वर्क तोरबा मेंबर सिंग अदुगा इवन नौना चनपा फाव यावना कांग्रेस तगी तो अकांदा हौजिक तोंगाबा पार्टी सिंग जॉइन तोरकांदा बोट लेकने हैबी फिरेप सिंग लोंदरप लेरी नकल अमरोंदा बीजेपी की हौजिक टिकेट तानरंबा मयाम अमा प्लान बी हाइदना यम ममिंग चटपा अखोगी टर्म अमसो हौजिक थोलतब नते प्लान बी हाइबसे करिमत नते सर नत्रा अखोगी बीजेपी द टिकेट फंगदगदी करम पार्टी द जॉइन तोगदगे नत्रगन इंडिपेंडेंट होइना लेपकद्रा हाइबसनी बीजेपी की टिकेट तानरंबा सिंगी मनुंगा हौजिकसी बीजेपी की टिकेट लाउथोक्री ममांगदा पार्टी अतोप जॉइन तोबसी इंगी मनुंगदा अंड्रो केंद्र की ओइना हौजिक पार्टी में जॉइन तोगरे अदुगा असेंबली कॉन्स्टिट्यूएंसी की सिटिंग एमएलए जे हौजिक जनता दल यूनाइटेड दा जॉइन तोगरे असे बीजेपी की टिकेट तानर मंगकनी हौजिक टिकेट लाउथोक्री ममांगदा लाप डेवलपमेंट लाब मतुंगदि करी लाकदगे हाबसिसु अइको मैम ना स्पेकुलेशन मैम दे लेरे सरमदान सिदा नसै पॉलिटिकल प्रिंसिपल पॉलिटिकल आइडियोलॉजी का हाइबा पार्टी की वर्कर मोइनगा मधुद कमिटेड होइबगी मसिगी पॉलिटिकल कैरेक्टर मा पॉलिटिकल कल्चर मा मणिपुर उब इफंग फंगदबगी ममी ताबसे आई टिकेट पिरक्ट्रे हारगदा आई तुमिन लेजरगे का हाइबगी मधुगी वाफम अदोमददि सर का हाइन उब फंगदे मजंग स्वाइदा अखोगी सर गी रीडिंग द अखोगी मणिपुर गी पॉलिटिकल कल्चर अदुगा ngsaगी सिगी इंटरनिंग कैंडिडेट ने हाइदना थोंगइबा कैंडिडेट मैम जिगी करे पॉलिटिकल कैरेक्टर से कमाइना सर ऑब्जर्व तो जमे जमिरास लाइरिबो पोसी अखोगी स्कूल अमदा मिंग चलगा मागी स्कूल द से अरिंग अरिंग बे स्कूल जु ओइसनु मधुदा मिंग चलगा ट्यूशन जी अयुक्ता अनि नुंदिनदा अनि नुंदांग द कैदा ट्यूशन ngak तौरगा परीक्षा थाबम ओइबा स्कूल दुना अदुगा परीक्षा थारा कान सिदैदा हाइरबा माना तो पोजीशन लौबा पोजीशन होल्डर ओइरपा अदुगुम जानी मसी कैनो हाइबा मतमदा स्कूल दुना दी फजना कैगुम मकल की तापी तंबीबा नियम चुमना ट्यूशन काम तो तवंदमे मान लौरिबा फीदि मतुगिना तापीबदो अदुम बदु ओइरक्ता बाइतारे मणिपुर की पॉलिटिकल सिस्टम सिददी सिंजिददी अखोई खोंगैबसे ममांगदसु अदुम खरम मखैदि लैतब नते अदा हौजी खोंगै सिददी कैदोगेदा कोई बीजेपी हैबसे इलेक्शन लेबनबगी प्लेटफॉर्म अमोइन लौरपा नॉट बीजेपी की इडियोलॉजी मधुकी डॉक्ट्रिन मधुकी प्रिंसिपल दुदा चत्तबा ए कांग्रेस की सुमंगाई अदुदा चलत्तबगी वाखलोल खरा बकोइना मम्मी ताब्रा हैबसिमदे कोइना थेनै तौदबु से मसाइगी कचिंगदा जय ओजा कनोना सोतिना हैबी किबा मसाइ स्ट्रेट फाइट मधुकी कनो दुदैदा कोइगी फ्रेंडली फाइट अमा मसाइगी तौननी का हारिसे मसी कनो द एलियंस दी सीपीआई का कांग्रेस का की एलियंस दी सेमदोखरे सेमे यानरे अदुगा दोल अनि की राजनीति दोल अनि की मरकता नेगोशिएट तौरगसु मसाइगी हारिबा सीपीआई की मागी याम कनबा बेस अमनेबा मसाइगी कनो से कोचिंग गुंबसे अदुना हारिबा सिदैदा मागी थादोक तयारता अदगी मु मसाइ कांग्रेस की सु मागी हार्डकोर यदु मदु एक थादोखिबदा यामना अदुकी मतिक नुंगाइरोइदबा मदु मगी मागी अदु लेरकपा अदुना मरम ओइरगा मोयनी से एकोई पार्टी के लेवल ददी एकोई नेगोशिएट तौरसी अदुगा पार्टी के लेवल नतबा मसाइगी इंडिविजुअल लेवल ददी मागी फ्रेंडली ओइना फाइट तौनजरजनु अंगमबदो मदुदुना ngamjarajanu हाइबगी वाखल जिबोक लाइनेबा अदुना मीगी मागी तोंगानबा मी अमग मसागी मसागी तोंगान तोंगान मखलगी खुदसिंगी अखोई खुदसासिंगी खुदो ममीजे अमत मानदबगी मतौगुना तोंगान तोंगान बमियोइसिंगी कैरेक्टर मागी इडियोलॉजी जे मानदे तौबदबु एटलीस्ट मागी अखोई पॉलिटिकल मागी अखोई इंस्टीट्यूशन दुगी मागी इडियोलॉजी एंड प्रिंसिपल एदुगी मैनिफेस्टो मदुगी एडमिनिस्ट्रेशन दु द थाजब मीसे हौजिकी मतबदा वाले अदुना कैदौरै हाइबा मतबदा चे बीजेपी दा टिकेट असुकी मति इंटेंडिंग ओइ रहिजे इंटेंडिंग कैंडिडेट याम थोलै जे करिगिनो कांग्रेस ना मतमदा नसाई कोइगी कनो से ओपोजिशन लैतबगु मने 42 का मतमदा कांग्रेस की 42 कार को मतम जिदैदा कराइदा ओपोजिशन रोल केम लैते
likewise BJP say India ki mainland oiba sector da supaiba akoi swai da supaiba double engine ni haiba engine ani law mi haiba engine dugi magi kano dudi koi feasible oiba oi dudi tongan bam leigraga adum bagi pot tu da sai akoi si da su koi gi haiba engine jigi yam chawba role ama law na bagi damta taurakpa honarakpa masung madu center da ki paisa ji kai tharakpa masung power se center ki bagi chakra si da ungak panina badi wakat du da leraga koi saka pairaga ek minister oiraga adegi di madu ki thika tawraga adegi kaigumba joho tawraga madu dai thadar ko paisa jing duna ai loina ma ukal loini adei ban karigumba opposition da laiba sing du di se kai kana kari thajal laga awaba mentally psychologically pressure pini ka haibagi maom du dai da adugi dimension ama manipur sta uji lai ba no busiloina adugumba do thok tanana bagi damang at least aigi saidang pam magi masagi hari ba political party sidai da vote left targati koi ka targati ai saidang wani number 1 adagi mu hari ba post sidai da koi gi kano se ai minister pai targati aduki matik jam chaw nai ngonda kana ni ai bagi karbar moina commercial basis te yeng pai tare aduna kaidorei habi matamda masidagi ticket phangaroi na khalakpa se joy kishan naira je thangai bagi ma ama muksiali sei tha phanayame akoina as people loina manipur ki people loina manipur ki koi gi kano moina masagi janan people moina koina yengjaba matamda thangai bangi joy kisan se kaidawi habda ma se sai tha yame koi congress BJP ki favor da wangang ba se mana media da wangang pa haibisi muktubu BJP ki favor da phanayam ngangi ada BJP da sum sangadra changoi lerami adum bagi pot mayam judagi magi posidai da masida BJP da changaga si kana ba digi magi congress da lergana si tauba adugi pot mayam ma magi maram da wathok mayam ju haibdi mayam na ma masa yaugera yaurera wathok mayam ma yam labagi karigi position mayam tholaktana issue mayam putholaktana asai gi mana BJP da chongjan ge torok patam da mai kudi thiba adum baga su tho moy ai ngai lete adum ba mayam duna maram oiraga ma se akoi gi magi kano je history je sing da ba nakho mayek sing phata bai tare chongba matam da yam sengna lambi andu yam nandana chungba tabam tabam ji am ngai ba mafam cham ji oi gi da aduna maram oiraga last di kai dore habu matam da sai gi man pham da han ba da su mate pham da ti ba da su hek hang boi kum taw aroi ba da di kai dore ma JDU da sang hai adigi ma je heavy way ni aso ba thangai ban gi amna koi karak pa yaba adugumba kaino mani koi political heavyweight amani adu mana suppose JDU da sang raga kara adi JDU ga ngasai gi congress ka koi postpone alliance am sema kan stai da kari dar kani haiba da moi gi wakhan je de leire se BJP gi magi karak pa da kun karaju kunthra karaju nifu karaju BJP ki mamai oi dui sor kudi JDU ki maku koi na phai ai wakhalam la e karamaina NPP gi mamang da mari ka da mari mak bargain tor ga lui logri ada BJP kun ka ba matam da hayang try thui khaktani minister la tu shi minister e bar se la ko matam da try thui si manung state da BJP ngak ta hapchalu yaroi alliance am semak tar ga di adugi alliance soi dana hang gomen am la ga alliance semak tar ga di JDU da ki aina ka tar ga di JDU ki active role lor ga ai minister am di phagni ha bi wakan du ne ba moina sanari ba pothi se adugi potu da hai ba di still BJP na ka kani BJP na sakti pai kani hai ba gi wakal si da thaja jab group am ne ba nasai gi congress ta chung di ekoi na chung roi congress am sumagi allies masi gi sidai dai koi alliance da chung roi na khalisi ada sina akoi gi tongan ba koi dimension mo ina thabaga hoji yam nungai di Miraj kai noi ba da nasai gi ma party sidai da BJP ki sidai marona specially nasai gi political heavyweight moi ani hum akoi mayam na dum hainare hari ba ani hum je masi singsina magi mi se masi akoi khomba haibadi kaino constituency amada yam heavyweight oi ba hayeng vote lepaga ka ba ya ba masu yamna mi mayamna akoi ken men haitare ken men tawbungamba adugumba paisa pai ba adugumba nasai gi mi maduda phagera pharoya maduda nasai gi akoi gi madugi kanoda akoi gi mangonda case court ki case leiba adugumba makhal gi criminal case leiba mi oigera natraga oiroira whatever kabu kara di BJP da di haiduni ganga da tabu gumbani loina ma akoi gi BJP gi kano si da sanga di sana loi oli haiduni aduna maram orga kai doge habada akoi di kaba hujik si kaba da ni moi yengai se ado grassroots ka habisi di ada matung da ada leigre aduna madugi potu da kamai tore habada ngasai gi hairiba mi ani ahum habidi tawbangam ba mi ani hum adudagi haido haijin torga mi mari manga bu suram bi ai mayam na sum haina budugi matungina maduna kai dore habam tam da mai mi je nang ka
phangani nang ticket phangani na punglau da loksan bai tare adu kari gino habda masi se mai magi sakti na bagi ngak natana nakala morom da yeng bada moigi BJP gi akan ba makhal gi lalo ngomoi na imaginatively ko ni yeng matam da kaidoge da lalo ngomoi na lauraga loi khomjal laga last ta nasai gi self suicide loina maton da sian ja bai badi badu du number moi ka hauju ko haiduk da bo ga dra ina ekoi gi parja mayam na khana da na te aduna kaidori last stage ta ekoi gi mana atopada nomination fine dol ma da nomination file do da khudum chara roi do ba stage adu dei da nasai gi hari ba se masi je koi ticket lau thora ga ma dei to ba natraga na marks dei da nasai karamba mong ka settle to jiga ba se settle to na ba gi bin sai tare madu gi maximum settle to na ba gi bin se masi thina na ko na ba da ba ba koi madu gi settle to gi line du lai ta ba aduna maram ga ticket lau to ko gi pose thengda bra ngarang hairami ngasi hairami hayeng hai tau to duna kha thengda ra aduda aine yam noning ba ma bimna ngasai gi sak mathen mayam je usoki mathen mayam je ai loi cha do ni ngam do laga koi gi loi cha gi ko aduga bim gumba manipur da leiba adugumba BJP gi akoi gi heavyweight kangbu kharana ticket pi bangam ba ticket ki ithil pi bangam ba mioi kharana ngasai gi loi nam khomjal laga koi gi lairiba prasadi mayam je koi gi usoki mathen mayam je laiba misam mayam du so amta pija hogda ba aduga ledoge da ayam loi lemhan lamangan ba ma cha do bukhal dudang sabit charaga mawong marin ta duna koi gi thamba lukha ko laga thamba adum bagi pot amada ngamoi da bada karam jaw bai tare ne adum bai mawong amada pukan da kanjalabra adubu kaidawi ha matam da ticket hojik lam tok ta base naksilla ga koi gi solution se magical oi solution ma tawgra ga dikhande adu na ta dana hojik lai ba logical oi ni yem ba matam da di naksilla ga hojik se BJP gi district level gi magi office mayam ba da akan ba mawong gi section tharang local jina takpa signal gi matungina aikoina read tawbada nainaba matamda naksilla ga nasai anaba se masi se ICU da laiba anaba oitar ga di kuira ga naksilla ga masi se asiba gi khaya to oina ta gi duini gi taro ai ningai chu laite aduga ICU da gi naksilla ga siba gi pungpham je naksilla ga san launa hinkalakna nasai gi tawbusidi magical oina aikoina mitang gi mataw na taba lai adu mai mongda hojik se kaidawi BJP gi hojik lai rei post dai 1 intending candidate ena chungthori basing se maybe I sacrifice also kaisu kaide ai di BJP gi adugumba strategy du da thaje ai di khangdre aduna tadana se congress ki bauta amani ekoi gi lairiba kendra hiangnam kendra da kari da tawba kendra khara da nasai gi magi dagi mu kurai gi da mathwai nungai tabadagi apna danda nasai gi ratan kumar koi changi ba ko ba sigumba gi pot mayam tholai je masi se congress ki dadi hariba ko se kaino habda hauzik power kanana pai ge je power crazy oi banina ayam bisi je baramaduna power on the power mongering power hungry oi banina aduda sannar gi potuna congress da koi gi intending candidate se hoi kendra khara da mari manga yaujar ga su ayam kendra da BJP na di hena koi gi contesting candidate intending candidate se BJP da na hena ngasai gi songjan doi khona na ba haitare power pam da gi adu gi poto madu chumi loi songjan du khona ri bo kudi makse loina makti phang ma kaktani loise ama phangdori pot daida lai song dai ba mayam la inturam dana tu gragadi ama du tu gragadi ai be posini la tori se adu du na maram ka intending candidate sing hauzik akoi gi mathau phengdana akoi gi thang phengdana lairiba intending candidate sing number 1 jam section gada bani mana leptori ba se karam bong de leptoino magi follower agent haibdi heavyweight agent nongoi pairaga akoi gi thang pairaga gunda tawba ngamba sidopang ngamba hatopang ngamba aduguma makhal gi sirasu kaisu kaidre na chongthuba agent sing adigi amuksu common people magi da makta koi sirasu jare kaina koi gi wasaiba koi hojik tangwan mongam da tholaiba koi phiran pairaga ga wasakpa adigi mi amanaga prom tawraga wasaliba siguma makhal gi masai gi moong marin ta da mayam se masi jingsi hui moigi haidi lairiba pose aranba democracy gi wangma da sat khrabnina moiji aigi mieng da di hui angau ba haini hui angau ba singna se masi se phajana koi gi magi anti rabies vaccine ga tu kaptana mafam cha na hui gi magi makon da thamgradi phai moisina anti rabies thadorok pataraga di lam koi gi yam sathi ba makal gi rabies na ba mi mayam ma nasai gi thogloi hainingai leite haibase masi masu ai thamjage. Okay, thank you so much. Koi sir ya marik chum wapom mayam ba panbiri mayam pulap punjan lo bagi koi gi matam amada bim na khomjan na tawjaba da ma de loina mati chaba ngam gi madu problem thoke de hauji khomjan lo mayam je mase pokhai ra kadra na traga na
masi fazana manage to ngam gi drive si ni ma'am na yengnariba amsung ngariba wangsi leiba phim sida hauji Congress party amsung left ki alliance ama ka Manipur da lakpa people alliance ma lakpa sina nogung na masi thengana bokon bada BJP ki ju people alliance ma lakpa lu thokal leibra ha bisi ju yengbe ya wafum amani nakala maromda hauji Congress party da ki ticket fangdu ba mayam ma tonga don political party mayam join to ga candidate oina ba iko ki tonga don kendra sing da Catrigao then hauji lamla sorry kakching yauna tonga tonga ma mayam sida khrai yauna iko ki sem sabagi thodang lai masimna Congress ki oina su mangje ba khadi masiki film sida BJP ki su lagadi ayam na chawna BJP to su mangje ba lagadi to alliance ki phima mong ba pasina left ki kadar mayam amana Congress support oragadi majugi damage to control to wa amsu manage to bugi phima sida chawna kana ba hangda ha bisu mayam na yengnari kuna magasi election ki result to kuna da mayam loina khangani aduga mayam masiki paukumna 27 February amsung 3 March ta pigani kuna mo ko yeng tamina batari nasiki da mutadi nasiki Manipur da ba episode sida sarga bi ki ba khunjari ba panelists sing ahambada kaga Laisram Sotinkumar Secretary Communist Party of India Manipur State Council Anisubada ekoi chema Loitongbam Tilotama General Secretary Organization Manipur Pradesh Congress Committee dojana ekoi sir Dr. Naorem Sanatomba Assistant Professor Department of Manipur University ekoi Sarbusu puno ko mutana secretary sika dojana ngasiki Manipur dalo miyeng tabi ki Manipur miyam na Manipur miyam ko sum TV ki base puno ko sum kana taka chako ni kai kuno buchari adom na mami TV ki Manipur dalo ki bisho ase Mami TV cable network, Mami TV Facebook page, Mami TV YouTube channel, Mami TV application, amsung Mami TV website ta miyam da live streaming ki kulong sa pa pangjabog lo na miyam di yengjari program ni program si ka pam da musung constructive feedback sing Mami TV ki Facebook musung YouTube ki kutang da message musung comment da khan prepare agani mayam thaga chari miyam bu ka nei kai kuno chari Notice ahan ba oina RBI na regulate toba amasung Ministry of Finance Department of Financial Services Government of India na Secy 2002 gi makada financial institution ama oina sakhang kraba Pradhan Mantri Awas Yojana Housing for All mission gi makada subsidized home loan pi with mangjil thariba Panthoi Housing Finance Company Limited amadi masigi sister company singi Guwahati yauna branch tarahumdoi hangdok chare chahi tara taret ki khongchata lakraba Panthoi Housing Finance Company Limited tagi miyamna financial facilities sing lawil na ban ning singjari Panthoi Housing Finance Company Limited and its sisters companies Uripok Taurambam Laikai. Hojik lamdam asida wakal mapum phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau tai hariba center asida mental health disorder amadi drug addiction gi treatment tawjari Adong-adonggi ichai-inaw singsu mathau tarabadi lingsinbirau adonggidamakta leizari yaipokpari